Online Manipur YouTube channel asu yengbiriba mayam pum namukpo amukka hanna taram noksari han badam namaru iba pawam update thamjage phubala da kap nakhre naran chaina da leiba ani suba IRB gi kemda landarakre haukiba me ahumdagi haujik phawba numit yankai gani suraklaba phawba da kuki militant sing namitai gi khulda nongmai amadi bomb kap sinduna landarakpa gi thodok leptri ngasi su kuki militant sing na Bisnupur district ki manung saliba phubala maning da leiba high canon da nongmai amadi bomb kap silaktuna langdarakre thodok adu da khulngak liba khunja sing amasung security force na handuna nakal ani akan momong da nongmai kap nakhi adum oinamak matat oina khul thokna khibana nakal ani makta misi mina sok apandi yaw ki dehari hojik mapam adugi khunja kaya mi paiba loina na khul singak senbagi thabuk su sathari nakal amoromda naran saina da leibak ani suba IRB gi kemda kuki khulai paiba singna nongmai kapsin duna landara khre hairi ngarang numidang pung tare rom tarakpa adwaida Bisnupur district police na kon banaran saina da leiba ani suba IRB gi kemda kuki khulai paiba singna khoiren takrom dagi nongmai round kun rom kapsi laktuna landara ki security force ki maikai dege sukhut handuna nongmai amata kap khide hairi kuki khulai pai sing na ani suba IRB gi kemda nongmai kapsi lakpa aduda ani suba IRB gi personal amata asok apan yaw khide hairi uga mathangi update asina hojik thokliba irang asi laksinna bagi security force na sing amadi tampa kilo na mafam sing da sajilamba bunker amadi kem sing lauthokibagi mamine in hojik ucharibasi aduga mathangi update asina phubala maning te kuki militant sing na bomb masing khangdana kapsi lakre SP Bisnupur na thodok thokpham da sangduna yengsin khre ngarang numidang pung tararom taba matam da Bisnupur district ki phubala khulgi maring thangba saruk ta kuki militant sing na nongmai kapsin dura landarak khre maduda khulngak se leba khunja volunteer sing na handuna nongmai kap ki makata na numidang pung taraga mathoi makai taba phawba nakalani makta nongmai kap narba matung da lepki hairi kuki militant sing na ikhang khangau dana ngasi ayuk pung tare rom taba matam da phubala maning gi saruk asida masing khangdana bomb kapsi laktuna pokhai ki maduda khunja volunteer sing na handuna nongmai kap ki bomb kapsi lakpa adu da khunja sing mi paina tuna yum thadok tuna sian na phawbu yaw ki oiriba phim asta Bisnupur district police ke maikai dege masing yamlaba security force thomjin duna kuki militant sing tak thokna ba hotna de haiduna khunja sing na sauna ki hairi pause asina phangba pawgi matung inade ngase ayuk phubala maning khulda leiriba khunja sing na Bisnupur district police ki SP K Megasandra da pawpi duna hauji kuki militant sing na bomb amadi nongmai masing khangdana kapsi lakliba asi thodok thokpham da laktuna yengbiru law haiki kudakta SP masamak thodok thokpham da laktuna yengsin ki loina na ahenba security force na singba thomjin duna ngak senbagi thabuk paikhat kani haibagi thajaba piram ki haina khunja kharna pause asida phongdorakli aduga mathangi update asna ruling ki MLA sing prime minister unaba phangdana leiri Manipur da thokliba thamari helaba kanglup ki sathirba irang asi loisinna bagi damakta Bharat ki prime minister amadi home minister unana basat ki Manipur lenga ki ruling MLA sing hojik Delhi da kem tawduna leiri pause asna phangba pawgi matung ine Delhi da kem tawduna leiri ba MLA sing na ngasi nungthin pung mari phawbudi center gi lusing ba amata unaba leitri adubu MLA sing gi oiba mifam ama pangthok tuna huwa khanna ki badi leire MLA sing aduna union home minister amadi defense minister unana ba haija ki ba leire hairi adum oinamak unaba gi matam hojik phawbagi oinadi official oina pirak pa leitri maram aduna karam ba matam da center gi lusing wasing unagadab ge haiba sapsa ba khangba ngamdri sairak sida Delhi da leiriba MLA kharna di center gi lusing basing unaduna hojik lamdam sida thokli ba irang asigi matang da center lengak tagi sapsaba firep ama khangdri fawba Imphal da thorak loi haina phungdorak pasu leire aduga mathangi update asina kuki lalhobasina maram oiduna serauda low pari chamaga tara panba ngamdre Manipur da thokliba kanglu ki irang asigi war zone ama oiriba Kaksing district ki sugnu kendra gi manung sanna leiriba serauda kuki militant sing na maram oiduna seraugi oina apun ba low pari chahum ku humtra leibagi manungda pari sani gi humpu low pale aduga low pari chamaga taradi low pan bangam daduna arembada mangle hairi serau khungi khunja lawmi amana pause asida phungdorakpagi matung inadi hojik sugnu amadi serauda BSF IRB amadi police na singba ngaksen bagi thabuk sathari adubu hojik sugnu amadi serauda mapung phana santi hanjin bangamdri khul ani asigi taina basingi saruk singda kuki militant singna bunker saduna leibana maram oiduna lawmi singna sathok sasin tawba matamda labuk ta kumduna law suba ngamdabadagi law pari chamaga tara asi uba ngamdaduna mangbani hairi serau amadi sugnu gi miyamna chathok chasin tawbada kayamuk khudong chadabagi haibagi matang da khunja singna phongdorakpagi matung inadi handak sugnu kaitelgi maning thangbada miyoi ama laikide laikai adugi oina poloifam turen mapanda sai atubu kuki militant singna nongmai kapsin duna landarakani haina chingna badagi mafam adugi poloifam da poloi bangam da tuna atopa safaga da mafam amada poloi bagi thauram pangthoki hairi magna hai sugnu amadi serau asi
war zone haibadu oiri handak pause kharga sugnu amadi serauda tapna tapna santi hansilakle haina phongba thengnaki maduda sugnu amadi seraugi khunja singna aduki matik pendaba pokhi hairi aduga mathangi update asidi athoba YG10 gi asiba sang lausinduna mathongmangam pangthokre haukiba September 9 da palenda kuki militant singna nongmai kapsinduna landarak patagi khulngak liba singa nongmai kapna bada palenda leiba Assam Rifles ki kangbu yausilaktuna nongmai kapsilaktuna nongmai na panduna laikhidraba kaksing chumnang laikai sabalai parengdagi yengkhom jiten gi asibak sang asi takdal amadi imung manung gi miyoi singna lausinkhre athoba jiten gi thawai yaudra baksang masagi pokna pham lamdam tamna puduna lakpada lambi paringde leiramba miyam na mahakki mafamda leisu katuna mapung phaba ikai khumna butki ngasi miyam gi khungsat adu saruk yaki bakaksing esi gi hanagi MLA Y Surchandrana phongdokhibada Myanmar dagi changlakpa kuki lalhoba khujok kharna Manipuri thugaina ba hotnare haiba khanglabasu state amadi center laingak anina tuminna laisilli Manipur da thokliba irang asi thamari hela fawa center amasung state laingak anina tuminna laisilli ba asi laibak thibani marai baki damakta mangjin thana chongthoktuna lanthengna riba athoba jitenna thawaina pontha pikhrabasu mahakumba athoba kaya thoraktuna marai baki damak lanthengna ri mahakna hai hojik chathariba irang asi da kuki lalhoba sing yawi haiba khangna makhoi gi matakta laingak na ain gi oiba thabok amata laukatna leiribasi yamna chumdabani Manipur da NRC chanhanduna foreigner sing mayek sengna khangdoktuna tungkoiba solution ama puraktuna Manipur ingna sikna lainaba laingak no hotnagadabani hojik Manipur gi miyamna chingi lamda sangba ngamdre maduna laingak asna Manipur gi law and order mapung phana ngakpo ngamdre masina laibak miyam awaba nangbani haiki ngasi gi athobo YG10 gi thawai yaudra sang masagi pokna pham lamdamda purakpa aduda takdal gi convener Jotin Kumar na phongdokibada Assam Rifles na Manipuri miyam gi mayokta hingsa gi thawong kaya chatharakpa si taraina laude adubu ka henba AR gi mathakta laukhat pham thokpa ain gi oiba thabuk laukhatnaba laibak miyam chapsana firep amata oina lominasi haina phongdoki tungda athoba jiten gi thawai yaudra sang adu kaksingi manau chingda aroiba mathong mangam pangthoki